East Manipur Meng Tabiri Simbu Taram Okjari. Si yamna sangna chatpasu ay mamang de go koina wadi ama liba matamda akoina kadai da gi hawgada ge sisu historian sing adum hai moi gi my perspective to the ge hawbe yai adi ge koina causality ma thiba matamda su functional autonomy lai a na b ko soropai b na c torpai c na d torpai adubu d se explain tawna bada c bok chalaga explain tawba natraga koi gi b bo hala chatpa a se functionally autonomous or a ta na chatru yaba haibin jingbagi koi gi social science ki students in pot ama explain tawno hona bada koina kadai phaw maning hala chatlaga liba ya gadagi ai se ai gi perspective aina learning eba wari du lei haiduna ngasi statehood aina koina leiba Manipur Masagi lengak lezaba Masagi assembly leiba Indian constitution gi makada magi power and kari haini responsibility lezaba entity ma masana lengak sabang amagi state ama oibagi Indian constitution gi makada leiba state amagi character madugi fibam doga leiba fibam siga onna taina ba tawrak liba mongsi akoi henna masakhang na ba isabu isa khangjana ba akoi gi maning kitang halaga puwari kharada yengba mathau tai hena khaling asidi wari si yamna sangna lidu dagasu historical le khoi gi puwari ga sagona raga evolve torkiba entity mani Manipur ai sengarang hang polong no polok panate mi amana su semo panate in fact Indian Constitution masana su semba entity na te haibisidi Indian Constitution gi Schedule 1 gi 19 entry da yam na mayek seng i Manipur se karino haina Indian Constitution gi Schedule 1 da define to wamatam da hana Bharat Samvidhan na chatna dringai gi Bharat ke lengak lon gi chatna pathap ase Constitution na chatna dringai gi mamang da gi leiram na ba adugumraba territory amani haibasi India gi Schedule 1 gi 19 entry da yamna sengna tai aduna aikoina ngasi Manipur as a statehood phangni haiba matamda aikoina masida state ama oi haidana India gi constitution gi Schedule 1 da define tawri basina man maduda iriba the territory which was administered as if it were a chief commissioner's province under the name Manipur hairaga koi before the commencement of this constitution gaina pallibisi Samvidhan si mamang da hana chief commissioner province amoina leiramba dumba territory duni ka hairibisi masigi puari se koi haipet yengba mangasi or ningsang ma koi matau ta kane na khale yamna sangna ina ngasa haijab duma maning hanna chatraga su aigi perspective tai ngasi haining bisi maru oibati roughly story se wari se hoge hair ka ri koina khangauga da basi anoba modern state ama thola kibasi South Asia da old state nata modern state impersonal and again bureaucratic structure ga introduce oga impersonal oba modern state ama thola kusidi British ka sagona rakpa koigi kari haini phenomenon amani ini akoigi South Asia the state thola kusi aduna mase ko ni yeng badai lam wari si sampat ai tang adagi de chahi sing ja happen haraga koida perspective amada ai thamsake ai koina sipoi mutiny na khanba 1857 gi wari swaidagi haipet howi ya en khali adugi mamang da chahi chama magi point amada su gilaw na magai koina mid 18th century da ai koigi 1762 gi 14 September da Manipur gi Maharaja ga koigi Chittagong factory da leiba ai koigi East India Company gi leader amaga signed a Versailles agreement aina amale madugi matang do madudani ai koigi British na East India Company na South Asia da moina ruler oiba horki bagi face same period to dani 1757 Battle of Plassey chap manana aikoigi nompok thangbada Burmese ki akoigi Konbong dynasty na chauna tarokado ba amagi su maduda ihan han alungpaya harbin pas na 1752 sona kanana 1757 akoigi eastern side na 1752 ani sigi power sigi chaukhna ra kanda khoi se marak ta chappa kanda ni koina sahi taret khunta pa ai na thokadori ba akoigi 19 again 1826 po madudagi hen amuk hen active oiraga British ka samjan narakpa aikoiga
madadagi di akoigi political agent hangba achu increasingly akoisi ngasai gi vortex of ngasai gi British